ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 19 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤꯐꯣꯜ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯕꯦꯜ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯥꯏꯀꯣꯟ ꯅꯝꯕꯤꯌꯨ꯫ ꯃꯦꯁ ꯔꯥꯁꯤ ꯂꯥꯏꯕꯨ ꯅꯤꯡꯖꯕ ꯈꯨꯔꯨꯝꯖꯕ ꯃꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤ꯫ ꯕ꯭ꯔꯤꯖ ꯔꯥꯁꯤ ꯇꯦꯡꯕꯥꯡꯕ ꯀꯌꯥꯅ ꯆꯥꯎꯈꯠꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯅꯦꯅꯥ ꯇꯥꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯤꯊꯨꯟ ꯔꯥꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯇꯤꯟꯅꯕ ꯀꯥꯟꯅꯕ ꯊꯕꯛ ꯌꯥꯝꯈꯠꯂꯛꯄ ꯄꯥꯎꯇꯥꯛ ꯀꯌꯥ ꯐꯪꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤ꯫ ꯀꯔꯀꯠ ꯔꯥꯁꯤ ꯂꯟ ꯆꯥꯎꯈꯠꯂꯛꯄ ꯄꯥꯝꯖꯕ ꯆꯤꯟꯖꯥꯛ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤ꯫ ꯁꯤꯡꯍ ꯔꯥꯁꯤ ꯅꯨꯡꯉꯥꯏꯖꯕ ꯁꯔꯨꯛꯅ ꯌꯥꯝꯗꯕ ꯑꯗꯨꯕꯨ ꯑꯋꯥꯕ ꯁꯔꯨꯛꯅ ꯌꯥꯝꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤ꯫ ꯀꯩꯅ꯭ꯌꯥ ꯔꯥꯁꯤ ꯃꯤꯡꯆꯠ ꯑꯃꯁꯨꯡ ꯂꯟ ꯐꯪꯕ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯋꯥꯈꯜꯒꯤ ꯄꯦꯟꯖꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤ꯫ ꯇꯨꯂꯥ ꯔꯥꯁꯤ ꯂꯟ ꯊꯨꯝ ꯃꯌꯦꯡ ताबा ꯈꯨꯗꯣꯡꯊꯤꯕ ꯑꯃꯁꯨꯡ ꯃꯊꯛ ꯊꯣꯡꯕꯁꯤꯡꯒꯤ ꯐꯖꯗꯕ ꯃꯤꯆꯩ ꯐꯪꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤ꯫ ꯕ꯭ꯔꯤꯆꯤꯛ ꯔꯥꯁꯤ ꯁꯦꯟꯗꯣꯡ ꯋꯥꯡꯕ ꯂꯟ ꯊꯨꯝ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯐꯪꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤ꯫ ꯙꯅꯨ ꯔꯥꯁꯤ ꯄꯨꯛꯅꯤꯡ ꯋꯥꯕ ꯀꯥꯟꯅꯗꯕꯗ ꯀꯣꯏꯅ ꯆꯠꯄ ꯑꯃꯁꯨꯡ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯑꯗꯨꯕꯨ ꯄꯦꯟꯖꯕ ꯈꯔꯗꯤ ꯐꯪꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯀꯔ ꯔꯥꯁꯤ ꯃꯥꯏ ꯄꯥꯛꯄ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯊꯣꯛꯄ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯋꯥꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤ꯫ ꯀꯨꯝꯚ ꯔꯥꯁꯤ ꯃꯥꯏ ꯄꯥꯛꯄ ꯂꯟꯒꯩ ꯍꯦꯟꯒꯠꯄ ꯅꯨꯡꯉꯥꯏꯕ ꯄꯦꯟꯖꯕ ꯑꯁꯥ ꯆꯥꯎꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯤꯅꯥ ꯔꯥꯁꯤ ꯂꯟ ꯊꯨꯝ ꯆꯥꯎꯈꯠꯄ ꯆꯥꯕ ꯇꯨꯝꯕ ꯅꯨꯡꯉꯥꯏꯕ ꯑꯀꯦ ꯑꯃꯧꯒꯤ ꯐꯤꯔꯣꯜ ꯐꯪꯖꯗꯨꯅ ꯄꯦꯟꯖꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤ ꯔꯥꯁꯤꯐꯣꯜꯒꯤ ꯄꯥꯎꯗꯝ ꯄꯤꯖꯕ ꯂꯣꯏꯖꯔꯦ꯫ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯕꯦꯜ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯥꯏꯀꯣꯟ ꯅꯝꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯍꯟꯕꯤꯌꯨ꯫